ꯑꯩ ꯉꯁꯤꯗꯤ ꯈꯥꯃꯦꯟ ꯊꯣꯡꯖꯔꯛꯑꯒꯦ ꯈꯥꯃꯦꯟ ꯊꯣꯡꯕꯁꯦ ꯍꯥꯟꯅꯗꯤ ꯊꯣꯡꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯈꯜ ꯑꯗꯨꯝ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗ ꯑꯩ ꯈꯥꯃꯦꯟ ꯊꯣꯡꯕꯒꯤ ꯃꯆꯜꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯈꯥꯃꯦꯟꯗꯣ ꯍꯥꯟꯅ ꯇꯥꯎꯊꯣꯛꯇꯣꯏꯅꯦ ꯈꯥꯃꯦꯟ ꯊꯥꯗꯖꯔꯦ ꯈꯥꯃꯦꯟ ꯊꯣꯡꯕꯁꯤꯗꯅꯦ ꯆꯪꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯦꯔꯥꯃꯦꯁ ꯊꯥꯛꯅꯤꯡꯕ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯊꯥꯛꯀꯦꯔꯥ ꯆꯅꯝ ꯊꯥꯛꯀꯦꯔꯥ ꯑꯦꯅꯤ ꯊꯥꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯈꯨꯊꯣꯡ ꯑꯃ ꯑꯩꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯣꯡꯕꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯏꯙꯧꯈꯣꯏꯅ ꯊꯣꯡꯉꯝꯕ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯤꯀꯣ ꯑꯩꯅ ꯊꯣꯡꯖꯗꯣꯏꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯥꯃꯦꯟ ꯊꯣꯡꯕꯗꯣ ꯑꯝꯇꯪ ꯍꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯑꯩꯁꯦ ꯍꯟꯒꯦ ꯇꯧꯕꯗꯒꯤ ꯑꯩ ꯅꯥꯈꯤꯗꯅ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩ ꯊꯣꯡꯖꯔꯛꯏꯅꯦ ꯉꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯇꯥꯎꯕꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯇꯦꯖꯄꯇꯥ ꯊꯥꯛꯆꯔꯦ ꯑꯗꯒꯤ ꯖꯤꯔꯥ ꯊꯥꯛꯆꯔꯦ ꯃꯔꯣꯏ ꯃꯔꯥꯡ ꯊꯥꯛꯆꯔꯦ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯈꯔ ꯊꯥꯛꯑꯦ ꯑꯗꯒꯤ ꯑꯩ ꯀꯩꯅꯣꯁꯦ ꯂꯩꯇꯗꯅꯅꯦ ꯃꯔꯣꯏꯁꯦ ꯐꯪꯗꯗꯅꯅꯦ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯇꯤꯜꯍꯧ ꯃꯅꯥꯅ ꯑꯣꯏꯅ ꯉꯧꯔꯦꯕ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯣ ꯐꯪꯗꯕꯅꯤꯅꯀꯣ ꯃꯅꯤꯄꯨꯔꯗ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯊꯣꯡꯖꯔꯛꯀꯦ ꯇꯧꯕꯗꯣ ꯑꯗꯣ ꯉꯝꯈꯤꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯍꯤꯡ ꯍꯥꯞꯆꯔꯦ ꯍꯤꯡꯗꯣ ꯉꯁꯥꯏ ꯑꯇꯤꯡꯕꯁꯨ ꯍꯤꯡꯒ ꯃꯦꯊꯤꯒꯁꯨ ꯇꯤꯡꯉꯤꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯛꯀꯅꯤ ꯑꯗꯣ ꯁꯤꯗ ꯃꯔꯣꯏ ꯃꯔꯥꯡ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯟꯖꯔꯦ ꯍꯤꯡ ꯑꯇꯤꯡꯕꯗꯣ ꯍꯤꯡꯒ ꯃꯦꯊꯤꯒ ꯑꯇꯤꯡꯕꯗꯨꯅꯤꯀꯣ ꯃꯦꯊꯤ ꯑꯇꯤꯡꯕꯗꯨꯅꯤ ꯍꯥꯞꯄꯤꯁꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯃꯦꯁ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯁꯨ ꯍꯥꯎꯇꯦ ꯊꯨꯝ ꯌꯥꯛꯄꯁꯨ ꯍꯥꯎꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯨ ꯍꯦꯛꯇ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯔꯨ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯊꯨꯝ ꯌꯥꯛꯑꯦ ꯑꯗꯨꯝ ꯈꯔ ꯌꯥꯛꯅꯗꯣꯏꯅꯤ ꯑꯗꯩ ꯃꯣꯔꯣꯛ ꯁꯥꯔꯦ ꯍꯦꯛꯇ ꯌꯥꯗꯦꯕ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯣ ꯑꯩ ꯅꯍꯥꯟꯃꯨꯛꯀꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯥꯃꯦꯟ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯣ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯃꯍꯤꯗꯨꯅ ꯁꯤ ꯁꯪꯒꯣꯝꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯅꯍꯥꯟꯃꯨꯛꯇꯤ ꯑꯩꯅꯅꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯂꯧꯔꯒꯅꯦ ꯃꯦꯠꯈꯥꯏꯔꯒ ꯍꯥꯞꯄꯦꯕ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯊꯣꯡꯕ ꯅꯠꯇ꯭ꯔꯕꯅꯤꯅꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯝꯄ꯭ꯔꯥ ꯑꯗꯨꯝ ꯁꯨꯝꯕ ꯇꯥꯕ ꯍꯟꯗꯛꯀꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯉꯧꯖꯒꯦ ꯌꯥꯔꯅꯤ ꯃꯍꯤ ꯍꯥꯞꯄ ꯌꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯍꯔꯤꯕꯣꯞ ꯈꯔꯁꯨ ꯍꯥꯞꯆꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯆꯨ ꯍꯥꯞꯄꯦ ꯃꯆꯨꯁꯦ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯁꯤ ꯍꯥꯞꯄꯁꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯃꯨꯛ ꯆꯥꯏ ꯃꯔꯨ ꯃꯔꯥꯡ ꯌꯥꯝꯗ꯭ꯔꯒꯗꯤ ꯍꯥꯎꯇꯦꯀꯣ ꯃꯔꯨ ꯃꯔꯥꯡ ꯌꯥꯝꯃꯤꯈꯩ ꯍꯥꯎꯗꯣꯏꯅꯤ ꯁꯤꯗꯤ ꯌꯥꯝ ꯍꯦꯚꯤꯅꯦꯕ ꯑꯃꯔꯣꯝꯗꯗꯤ ꯍꯦꯚꯤ ꯑꯣꯏꯕ ꯃꯔꯨ ꯈꯔ ꯆꯥꯏꯔꯒ ꯉꯧꯖꯔꯒꯦ ꯉꯧꯔꯒ ꯑꯗꯨꯝ ꯑꯣꯠꯆꯔꯦ ꯑꯩꯁꯨ ꯃꯤꯅꯗꯤ ꯌꯥꯝ ꯑꯣꯠꯂꯦ ꯍꯥꯏꯕꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯑꯣꯠꯆꯅꯤꯡꯉꯦꯕ ꯀꯥꯁꯤꯜꯂꯛꯀꯗꯕ ꯀꯥꯔꯁꯨ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯣꯔꯤꯅꯦꯕ ꯑꯃꯨꯛ ꯑꯗꯒꯤ ꯊꯥꯎꯁꯨ ꯌꯥꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯕ ꯊꯥꯎ ꯆꯥꯗꯕ ꯃꯤꯒ ꯑꯗꯨꯝ ꯀꯤꯅꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯛꯀꯗꯣꯔꯦ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯍꯤꯁꯦ ꯁꯪꯒꯣꯝꯅ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯍꯤꯁꯨ ꯌꯥꯝ ꯂꯥꯡꯕꯁꯨ ꯍꯥꯎꯔꯣꯏꯕ ꯁꯤꯁꯦ ꯃꯌꯥꯝ ꯊꯣꯡꯕꯤꯌꯨꯅꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯟꯁꯤꯟꯖꯒꯦ ꯁꯧꯒꯠꯂꯛꯑꯅꯤ
Khamen Thongba. 사진 파자레 맞추고 파디 파자라니. 저래. Kamu maru-maru komo side kabane kaba chai kaba Manipur da tipiyo yadrabani ko sidadi dum phange ba ai loijare me kagi mathel mayam like tawbiyo share tawbiyo subscribe tawbiyo ko nuksibiduna comment yam pibiro ko